mayambu ahamba maktada Manipuri wari yumjauna mayambu amka hana punemjari ngasi soi khoina mayam gi damaktani haidana full horror story ama puduna laksari wari asili thokcharapa matamda soi khiba langkhiba kaya yaurabasu mayamna puksel sauna ngakpiu aduga amana wari asi hingliba natraga laikhidraba kanagumba mataga mari lenana ijabori nasadi bhapna mapung phana sagasatuna ijaba wari ama khakni phare mayam adudi wari asi haunaba tawjarak age ngasigi wari asigi maming khongnang hogaibi matam asi mina krikrik inaraga satlingai matamni haibadi sandhya yasanglakpa matam yaudringai kangi matamni laika gi mioi singna sibon ngangnai khongnang hogaibi si handa marakti mawang ama itau tawre haidana khonggang asi sahar gi lamdagi khara thaptakna leiba sahar ga yamna lapnaba mafam jaga ama khakni lambi chathok chasin matamda sahar dongna khudong saba somata phangdi san gari marang kaina satlingai matam lambi chathokpa matamda imphal chakya hairabadi khonggang asigi oina gari ama khaktangdagi hena sataba khonggang ama khakni khonggang asi saukhatpagi mangal phangdri habe yai khonggang asida leiriba mioi khudimaksi loina sami asumna khonggang asigi mayai waida hauriba khongnang asi khul laika gi mioi singna masigi mafam jaga asi laika gi mioi singna sathok khothokpa tawba matamda asuki matik yamna kinaba mapa sila laga satpa yamna kinaba mafam jaga ama khakni mafam asi thaina ngaidagi hona thajana bi ama khakti leirai mafam jaga silai gi tingi kai keno khra tawramni haidana laika sida leiramba maiba phawba mayam singna lai losilami haidana khongnang pambi asi yamna sumayamna thajanai mafam jaga si yengba matamda khongnang asi su isauk sauraga lambi mapal asidaga leisille mayam asi sathok khotokpa matamda khara khajik ni paina ba haibo doirami nongchu thagi matamda na amuk ke heli asumna nongo numit amani Lakshmi khulgi pukhridagi mahaksu ising soraba matungda mayumda halakpani Lakshmi na harai as aidi masigi mafam jaga se onthona tangkhreda mafam jaga se lalaga sakani khanbadaidi ising sokpaga sakadaba tanbu talabani adubu satabadi adi asi hairaga Lakshmi adumak laklai mafam jaga si yaurakpa matamda mahaki masada kasu thoidokpa matasu tawraktre Lakshmi na kasubudi tawrakte khulgi mioi singna hainariba mayam pumnamak singasi masigi mafam jaga se lan tholansin tawba matamda nungai taba kai keno khara thengnai na haibado ado ai gi sadedi thengnaraktri sina karige hoida thengnarakta nasu phaida haidana Lakshmi do maksali asuna Lakshmi mayum de yaurakli mama kumari da ima se ai ising se sola bani sak ado thongna ba tawrasi hoi bema thongna ba tawrasi ado nang kadom da gilai ima labuk lambi do koi thoi haidana isu khongnang lairiba lambi do adu doina lai as bema madugi lambi do matung manau nang amu hana sakanu ko numidang wairam gi matamda ima kasu tawrakti hoine kasu tawrakti haibabudi ima su khangi adubu madugi lambi do thaina ngaidagi hona hainariba jaga ama khangni nangna sapa khotpado ima di onthona pamjakhidre hoi yare si ima aisu salure kasu thodokpa tawsu tawroida ihe haujikan gi inkhala ibana hana khoi singa sinana laigi tingi matangda sok yamna thajadriba se karigino khongnang pambi se thaina ngaidagi hona laika gi mioi singna sathok chasin tawba matamda adum kinariba jaga ni ima kinabado isu khangi adubu aisu isa sikina kinadi laikti laibanida hoine nang kina lai haibai khangi adubu nang kina lakpa tarabasu karigumba khudong thiningai oiba khongsat ama oiraklabadi hoima ai matung manauda adum section sajina saki mapa kanta prap sangai kantana ibema mafam jaga se thaina ngaidagi hona napu hoine piklingai matam nabuda hoigi matamda la yamna sanaba maiba khara khakna mafam jaga si matam aduda khongnang asisu yamna pikli hai sahi sani muki maya suraklabani masigi khongnang asi haningai leitana sauthokiba setai karigumba matagi nati haidana aibu pokpa aigi pabung nangina napudo mahakna swaibirami khongnang pambi si hana dipang sauramde hai mafam jaga sidagi maiba khara laaga
ꯂꯩꯀꯥꯏꯁꯤꯒꯤ ꯁꯨꯃꯥꯏꯕ ꯈꯔꯒ ꯇꯧꯔꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯃꯌꯥꯝ ꯑꯃ ꯇꯧꯔꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯇꯧꯔꯛꯂꯤꯕ ꯄꯣꯠꯁꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯥꯏꯕ ꯈꯔꯁꯨ ꯑꯁꯣꯛ ꯑꯄꯟ ꯑꯁꯤ ꯑꯅꯥꯁꯤ ꯈꯔꯁꯨ ꯌꯥꯎꯅꯈ꯭ꯔꯦ ꯍꯥꯏ꯫ ꯑꯗꯨꯅ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯣꯡꯅꯥꯡ ꯑꯁꯤ ꯀꯣꯟꯅ ꯊꯪꯗ ꯂꯩꯀꯥꯏꯁꯤ ꯁꯨꯔꯨ ꯁꯨꯔꯨ ꯂꯥꯎꯅ ꯅꯩꯊꯦꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯃꯌꯥꯝꯒꯤ ꯁꯞꯇ꯭ꯔ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯅ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯀꯥꯞꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯨ, ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯍꯥꯏꯖꯃꯟꯕꯗꯒꯤ ꯃꯈꯣꯏꯅ ꯇꯧꯔꯝꯂꯤꯕ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯇꯣꯛꯅꯈꯤꯕꯅꯤ꯫ ꯂꯥꯏ ꯁꯥꯟꯅꯔꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯁꯤꯒꯤ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯣꯝꯗ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯗꯅ ꯂꯣꯏꯁꯤꯟꯈꯤꯕꯅꯤ꯫ ꯑꯗꯨ ꯕꯕꯥ, ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤ ꯍꯥꯏꯗꯅ ꯃꯃꯤꯡ ꯊꯣꯟꯈ꯭ꯔꯤꯕꯁꯤ ꯀꯃꯥꯏꯅ ꯊꯣꯟꯈ꯭ꯔꯤꯕꯅꯣ? ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤ ꯍꯥꯏꯗꯅ ꯃꯃꯤꯡ ꯊꯣꯜꯂꯤꯕꯁꯤ ꯏꯆꯝ ꯆꯝꯅ ꯑꯃꯠꯇ ꯊꯣꯟꯈꯤꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯈꯣꯡꯅꯥꯡ ꯑꯁꯤ ꯂꯥꯏ ꯁꯥꯟꯅꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯕ ꯃꯇꯝꯗ ꯈꯣꯡꯅꯥꯡ ꯑꯁꯤ ꯄꯪꯆꯥꯎ ꯆꯥꯎꯍꯧꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯈꯣꯡꯅꯥꯡ ꯑꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯈꯪꯆꯥꯎ ꯆꯥꯎꯔꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯈꯣꯡꯅꯥꯡ ꯑꯁꯤ ꯃꯅꯨꯡꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯂꯣꯏꯁꯤꯟꯈꯤꯕꯗꯣ, ꯃꯅꯨꯡ ꯑꯁꯤꯗ ꯐꯠꯇꯕ ꯊꯋꯥꯏ ꯃꯌꯥꯝ, ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯌꯣꯛꯁꯤꯜꯂꯒ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤ ꯍꯥꯏꯗꯅ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯃꯤꯅꯁꯨ ꯀꯤꯅꯔꯤꯕꯅꯤ꯫ ꯃꯗꯨ ꯈꯛꯇꯁꯨ ꯅꯠꯇꯦ, ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯛꯄ ꯃꯇꯝꯗ ꯕ꯭ꯔꯖ ꯇꯥꯔꯛꯄꯗ ꯕ꯭ꯔꯖꯅ ꯈꯥꯏꯗꯠꯇꯅ ꯃꯁꯤꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤ ꯈꯔꯁꯨ ꯃꯌꯥꯏꯁꯤ ꯈꯔ ꯈꯥꯏꯗꯠꯂꯒ ꯇꯥꯔꯛꯏ ꯍꯥꯏꯗꯅ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤ ꯍꯥꯏꯅꯁꯨ ꯊꯣꯟꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯍꯦꯛ ꯆꯪꯕꯨ ꯆꯪꯉꯨꯔꯕ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯗ ꯃꯤꯁꯛ ꯑꯗꯨ ꯁꯤꯗꯅꯉꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯅꯅꯤ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯗ ꯃꯁꯤꯒꯤ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯂꯥꯜꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯠꯍꯩꯗꯦꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤ꯫ ꯕꯕꯥ, ꯑꯗꯣ ꯂꯩꯀꯥꯏꯁꯤꯗ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯤꯁꯤ ꯃꯤꯅꯥꯗꯤ ꯑꯃꯠꯇ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯑꯗꯣ ꯕꯕꯥ ꯍꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒ ꯑꯩꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯈꯪꯁꯨ ꯈꯪꯂꯕꯅꯤꯅ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯆꯠꯀꯅꯨ ꯆꯠꯀꯅꯨ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯗꯨꯁꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯇꯥꯡꯗ ꯀꯌꯥ ꯊꯣꯏꯅ ꯑꯃꯠꯇ ꯊꯥꯖꯗꯕꯅꯤ꯫ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯁꯥꯏꯀꯜ ꯊꯧꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯏꯟꯅꯔꯛꯏ ꯍꯥꯏ꯫ ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛꯅ ꯁꯤꯔꯤꯕ ꯃꯤꯁꯤ ꯑꯗꯨ ꯍꯥꯏꯅꯕ ꯃꯇꯝꯗ ꯃꯌꯨꯝꯗ ꯂꯥꯛꯑꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯥꯎꯕꯗꯤ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯝꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯥꯛꯏ ꯍꯥꯏ꯫ ꯑꯗꯨꯒ ꯃꯃꯥꯡ ꯑꯁꯤꯗꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯇꯨꯔꯣꯏ ꯉꯥꯔꯣꯏꯅꯅ ꯆꯠꯄꯒꯨꯝꯅ ꯁꯥꯎꯝ ꯈꯔꯁꯨ ꯐꯪꯂꯛꯄꯅꯤ ꯍꯥꯏ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗꯣ ꯃꯁꯥꯁꯦ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯃꯊꯥ ꯄꯣꯝꯂꯛꯂꯕ ꯃꯇꯨꯡꯗ ꯏꯃꯥꯟꯅꯕꯁꯤ ꯁꯤꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯁꯤꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯍꯦꯛ ꯇꯝꯕ ꯃꯇꯝꯗ ꯂꯛꯁꯃꯤꯅ, ꯕꯕꯥ, ꯑꯗꯨꯗꯤ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯊꯥꯏꯅꯉꯩꯗꯒꯤ ꯍꯥꯏꯅꯔꯛꯄꯅꯤꯅ ꯑꯃꯨꯛꯀꯁꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯩꯅꯣ ꯈꯔ ꯌꯦꯡꯁꯤꯟꯕ ꯌꯥꯗꯕ꯭ꯔꯥ? ꯌꯦꯡꯁꯤꯟꯕꯕꯨꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯂꯩꯀꯥꯏꯁꯤꯒꯤ ꯂꯩꯔꯤꯕ ꯃꯥꯏꯕꯅꯤ ꯍꯥꯏꯗꯅ ꯑꯃ ꯂꯩꯔꯤꯕꯁꯤꯁꯨ ꯀꯌꯥ ꯈꯪꯕ ꯍꯩꯕ ꯌꯧꯗꯕꯁꯤꯗ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯕ ꯃꯤꯁꯨ ꯄꯥꯛꯅ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯤ ꯌꯦꯡꯗꯨꯕ ꯇꯟꯗꯅ ꯑꯃꯠꯇ ꯌꯦꯡꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯂꯛꯁꯃꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯄꯥꯒ ꯃꯃꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯃꯍꯥꯛꯁꯨ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯕ ꯃꯇꯝꯗ ꯔꯥꯖꯨ ꯑꯃꯗꯤ ꯄꯥꯝꯍꯩꯕ ꯄꯨꯟꯁꯤꯕ, ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯂꯩꯀꯥꯏꯁꯤꯒꯤ ꯅꯍꯥ ꯉꯥꯛꯇꯅꯤ꯫ ꯄꯥꯝꯍꯩꯕꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯈꯣꯡꯅꯥꯡ ꯑꯁꯤꯕꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯆꯠꯀꯅꯨꯅ ꯍꯥꯏꯅꯔꯤꯕ ꯖꯒꯥꯁꯤ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯗꯣꯔꯤꯕꯖꯥꯠꯅꯣ? ꯄꯥꯝꯍꯩꯕꯅ ꯍꯥꯏꯔꯛꯄꯅꯤ, ꯑꯗꯨꯕꯨꯔꯣ, ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯊꯥꯏꯅꯉꯩꯒꯤ ꯃꯇꯝꯗ ꯂꯥꯏ ꯁꯥꯟꯅꯕ ꯂꯣꯏꯁꯤꯟꯈꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯕꯕꯥ ꯍꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯁꯤ ꯍꯥꯏꯐꯦꯠꯇꯤ ꯇꯥꯔꯛꯏ꯫ ꯑꯗꯣ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯂꯥꯏ ꯁꯥꯟꯅꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯤꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯛꯄꯅꯤ, ꯀꯅꯥꯅ ꯈꯪꯕ ꯄꯣꯠꯅꯣꯗ, ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯍꯦꯛ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯏ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅꯔꯕꯁꯨ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯑꯃꯨꯛꯇꯪꯗꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯔꯒ ꯌꯦꯡꯁꯤ ꯍꯥꯏꯕ꯭ꯔꯣ? ꯄꯥꯝꯍꯩꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯔꯥꯖꯨꯅ, ꯑꯩꯗꯤ ꯇꯜꯂꯤ, ꯃꯐꯝ ꯖꯒꯥ ꯑꯁꯤ ꯊꯥꯏꯅꯉꯩꯗꯒꯤ ꯕꯕꯥ ꯍꯣꯏꯅ ꯍꯥꯏꯅꯔꯛꯄꯅꯤꯅ ꯑꯩꯗꯤ
kirum tawi sasi haisu hainade era nupa masa mankidreda nangsa nupa masa mamba mandaba tokroda sigi matang asidi aidi kaya thoine sasi hainingdi tansu yamna talli asumna makhoi ahum asi wari watai sanaduna lairami ngaihaktanggi matungda makhoi sinumidang wairamgi matam yausilakle haidana mayum da sangnaba haidana sangnarakpani kongnang lairiba maike somsi aduki matik yamna wangi yengkhatpa matamda pamaiba mahaki masase khara hainingdi as kongnang asi mari ga thora adana wanthona su yengba matamda hina khidreda pare yumda khara thuna yawnaba satnaba tawrake asi hairaga makhoi humse wari watai khara sanaraga lakpa matamdani numit ado nongsu khara mangi nong asi tagi haidana tawrakpa matam maduda pamhaibana maning oirapna yengi aduga sumna su hairai itawonika singkhong singya thangba saruga somsidi pomam hekta mamsing khredana ado khara thuna yumda yawnaba tawsira itaw nang aduk yamna kiribado kaigino asi kigano se aikhoi mayam ama lairibasidi hera kibagi wa nateda singkhong singya thangba saruga se pomam hekta mamsing khibase nongaiti haidana tawbani pare chatnaba tawrasi asi hairaga lakpa matamda khongnang adugi maike domda karigumba posak ama makhada tup launa ta kibagumna makhol khara su phawrakpani makhol singado phawrakpa matam maduda karino hadana pamhaiba si saplepi aduga tung thangba saruk adomda shuru naibagumna makhol khara su tarakpani pamhaibana itaw tung thangba saruk somsida shuru nairaga kanagumba misagama lakpagumna sahum khara phangibase nakhoi ani dida tadabro nakhoi ani tadabro as kadai waidoginoda kadai waidagi lakpano amata tade kainoda tung thangba saroga sida laiba sidi ai thanda khakta tarabra haidana makhoi ani se kaigumba amata tade haidana adum tumina lairami pamaibadi mahaki masase khara sungakpaga mahaksu adum tumina lairabani asumnang ni haktangi matungda pamhaiba makhoi humasi nungaina lakpa matamda khongnanggi matung thangba sarukadomda kanagumba misak ama makhoi humda munna yenglakpagumna sawum kharasu phawrakpani maduda punsibana laithoklaga haiphe yengloi adubu kanagumba amata lairamde punsibagi mong matawsing aduda rajo amadi pamhaibana itaw kaidawrage tung thangba saruka somsida khongnanggi maike somsi masidagi sada kanagumba amana yenglakpagum haibadi ai sada yenglakpai basina khoini su yenglakadaba natro kanagumba amana yenglakpagumna sawum khara su phanglai era nangsu oida padaba lose hairaga sumlakpa matamda rajogi tung thangba saruga somsida mongsu kanagumba ama mahaki tung thangba saruga somsida phatlauna sakhibagumna sawum khara su phawrakpani maduda rajona kainoda haujikidubu aigi sanara natragana wakhalnara kaidawrage haidana hangi maduda rajona tung thangba saruka sida kanagumba ma phatlauna sakhibani kainoda aikhoi ni thengnayana nangsu thengnayana haisilibro itaw thengnaba nate asengbagini haisinaba nate asumna wari watai khara saduna lairingai matamda makhoi ahum asi karigumba amati tawrabra haduna wakhalda su khara khallaga lairingai matamdani khonang asigi mathakta kanagumba misak ama laibugumna sawum khara su phanglakpani asumna phanglaiba sawum asi karino hadana makhoi ahum asi adum tumina khangduna lairami karino hadana makhoi ahum asi laidan haiphe yenglaga khongnang lairiba maike somsi masida sida makhoi ahum asi pat yengkhalubani maduda yengkhaluba matamda khongnang matol aduda mi ama laibugumna musin mun hekta phammaga lairami madu urakpa matamda pamhaibadi mahaki masase seng khaibagum nikle pamhaibana khongnang mathak thangba saruga somsida kanagumba ma lairibasi sibu kanano haidana makhoi ahum asi pulap munna yengminaba matam aduda mido muk lairamdre asumna ngihaktangi matungda makhoi ahum asi mafam ase khara thuna thadoklaga yumda khara thuna hansi haidana makhoi ahum asi laabani sita onthokpagi mafam jaga haibaduni aidi sasi onthona su tallaponida hairaga makhoi ahum asi lambida sumasum lakpa matamda khara laptakna kanagumba misak ama mi kapagumna makhol khara su tarapani
ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯞ ꯆꯥꯅ ꯈꯪꯂꯦ꯫ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯃꯤꯅ ꯊꯥꯏꯅꯉꯩꯗꯒꯤ ꯍꯥꯏꯅꯔꯛꯄ ꯖꯒꯥ ꯑꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯥꯝꯍꯩꯕꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯖꯒꯥ ꯑꯁꯤ ꯊꯥꯏꯅꯉꯩ ꯃꯇꯝꯗꯒꯤꯁꯨ ꯍꯧꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯉꯥꯡꯅꯩ ꯍꯥꯏꯗꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯆꯤꯕꯣꯟ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯁꯤꯕꯨ ꯆꯨꯝꯂꯤꯗ꯭ꯔꯣ?" "ꯆꯨꯝꯂꯤꯗ꯭ꯔꯥ ꯅꯠꯇꯦ, ꯆꯨꯝꯂꯕꯅꯤꯅꯦ. ꯑꯁ, ꯑꯩꯗꯤ ꯏꯁꯥꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯇꯟꯈ꯭ꯔꯦꯗ. ꯑꯗꯨꯕꯨ ꯊꯥꯖꯕꯗꯤ ꯉꯝꯗꯦ ꯍꯦ." "ꯐꯔꯦꯁꯤ, ꯌꯨꯝꯗ ꯈꯔ ꯊꯨꯅ ꯌꯧꯔꯒ ꯀꯩꯅꯣ ꯈꯔ ꯈꯟꯅꯅꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ꯫ ꯃꯌꯨꯝꯗ ꯌꯧꯔꯤ꯫ ꯃꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯁꯨ ꯀꯩꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯏ ꯍꯥꯏꯗꯅ ꯃꯈꯣꯏꯁꯨ ꯄꯥꯎꯁꯤꯡ ꯑꯁꯤ ꯇꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯎꯁꯤꯡ ꯑꯁꯤ ꯇꯝꯕ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯍꯥꯏꯅꯔꯤꯕ ꯖꯒꯥ ꯑꯁꯣꯝꯁꯤ ꯃꯁꯤꯗ ꯃꯈꯣꯏꯁꯨ ꯆꯠꯀꯅꯨ ꯍꯥꯏꯕꯁꯤ ꯆꯠꯂꯒ ꯂꯩꯕ, ꯑꯃꯁꯨꯡ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯅꯔꯤꯕ ꯖꯒꯥꯁꯤꯡ ꯑꯁꯤꯁꯨ ꯃꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯤ, ꯃꯐꯝ ꯖꯒꯥꯁꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯈꯔ ꯆꯦꯛꯁꯤꯟ ꯁꯥꯖꯤꯟꯅ ꯆꯠꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯍꯥꯏꯅꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯌꯨꯝꯗ ꯌꯧꯔꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯦꯛꯇ ꯃꯌꯨꯝꯗ ꯂꯣꯏꯅ ꯇꯝꯂꯤ꯫ ꯃꯗꯨꯗ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯃꯐꯝ ꯖꯒꯥꯁꯤ ꯍꯧꯖꯤꯛ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝ ꯌꯧꯔꯛꯑꯕꯅꯤ, ꯑꯗꯨꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯃꯇꯝꯗ ꯈꯔ ꯆꯦꯛꯁꯤꯟ ꯁꯥꯖꯤꯟꯅ ꯆꯠꯅꯧ ꯍꯥꯏꯗꯅ ꯃꯌꯨꯝꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯈꯔ ꯅꯨꯃꯤꯠ ꯑꯁꯤ ꯄꯥꯛꯅ ꯆꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ, ꯄꯥꯝꯍꯩꯕ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯊꯪꯅꯕ ꯂꯩꯀꯥꯏꯗ ꯆꯠꯂꯨꯕꯅꯤ꯫ ꯄꯥꯝꯍꯩꯕ ꯁꯥꯏꯀꯜ ꯑꯃ ꯊꯧꯔꯒ ꯃꯍꯥꯛꯁꯨ ꯂꯥꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯄꯥꯝꯍꯩꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯈꯔꯁꯨ ꯊꯦꯡꯕꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯍꯣꯕꯤ ꯊꯧꯔꯛꯄꯅꯤ ꯁꯥꯏꯀꯜ ꯑꯗꯨ꯫ ꯄꯥꯝꯍꯩꯕꯅ ꯁꯥꯏꯀꯜ ꯑꯁꯤꯁꯨ ꯂꯥꯝꯕ ꯐꯪꯕꯣꯏ ꯐꯪꯗꯕꯣꯏ ꯑꯗꯨꯃꯛ ꯊꯧꯔꯒ ꯂꯥꯛꯂꯤꯗꯣ꯫ ꯑꯁ, ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯒꯗꯧꯔꯤꯕ ꯖꯒꯥ ꯑꯁꯤꯅꯒ ꯈꯔ ꯖꯨꯒꯣꯠ ꯆꯥꯗꯕ ꯖꯒꯥꯅꯒ ꯑꯣꯏꯁꯤꯜꯂꯦꯗꯣ꯫ ꯑꯩꯗꯤ ꯏꯁꯥꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯅꯔꯣꯏꯗ꯭ꯔꯤꯗ, ꯑꯗꯨꯕꯨ ꯆꯠꯇꯕꯗꯤ ꯌꯥꯗꯦ, ꯆꯠꯄ ꯇꯥꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯅ ꯄꯥꯝꯍꯩꯕꯗꯣ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ ꯃꯌꯨꯝꯗ꯫ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯁꯦ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯄꯥꯝꯍꯩꯕ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯇꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯨꯡꯕ ꯍꯧꯔꯛꯄꯅꯤ꯫ ꯄꯥꯝꯍꯩꯕꯅ, "ꯑꯁ, ꯇꯨ ꯑꯁꯤꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯨꯡꯉꯤ. ꯏꯁꯥꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯅꯈꯤꯗ꯭ꯔꯦꯗ." "ꯐꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯝꯍꯩꯕ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯁꯥꯏꯀꯜ ꯑꯁꯤ ꯑꯗꯨꯃꯛ ꯄ꯭ꯔꯞ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯁꯥꯏꯀꯜ ꯊꯧꯔꯒ ꯑꯗꯨꯃꯛ ꯂꯥꯛꯂꯒ ꯃꯐꯝ ꯖꯒꯥꯗꯨ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛꯀꯤ ꯀꯦꯔꯤꯌꯔ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯇꯣꯡꯂꯛꯄꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯐꯥꯎꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯐꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯥꯝꯍꯩꯕ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯄꯥꯝꯍꯩꯕꯅ, "ꯏꯁ, ꯀꯩꯅꯣꯗ, ꯁꯥꯏꯀꯜꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯝꯂꯤꯕꯁꯤꯅ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯐꯔꯦ, ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ." ꯍꯥꯏꯗꯅ ꯁꯥꯏꯀꯜ ꯑꯁꯤ ꯃꯍꯥꯛꯅ ꯊꯧꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯥꯏꯀꯜꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯂꯨꯝꯂꯤꯕꯗꯨ ꯁꯥꯏꯀꯜ ꯑꯁꯤꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛꯇ ꯑꯗꯨꯃꯛ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝꯅ ꯁꯥꯍꯨꯝ ꯈꯔꯁꯨ ꯐꯥꯎꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯐꯥꯎꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯄꯥꯝꯍꯩꯕ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯍꯟꯗꯛꯃꯨꯛꯇꯤ ꯃꯨꯁꯤꯟ ꯃꯨꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯟꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ, ꯃꯌꯥꯁꯨ ꯏꯍꯤ ꯍꯤꯒꯠꯂꯒ꯫ ꯄꯥꯝꯍꯩꯕ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯈꯪꯖꯣꯡ ꯆꯣꯡꯊꯣꯛꯏ꯫ ꯁꯥꯏꯀꯜ ꯑꯁꯤꯁꯨ ꯃꯈꯥꯗ ꯄꯣꯝ ꯂꯥꯎꯅ ꯇꯨꯏ꯫ ꯄꯥꯝꯍꯩꯕ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯈꯜꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ꯫ ꯄꯥꯝꯍꯩꯕꯅ, "ꯏꯁ, ꯀꯩꯅꯣꯗ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯊꯤꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩ ꯁꯥꯏꯀꯜ ꯑꯁꯤ ꯈꯔ ꯊꯨꯅ ꯊꯅꯝꯂꯒ ꯑꯩ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯆꯠꯂꯒꯦ." ꯑꯁꯨꯝꯅ ꯄꯥꯝꯍꯩꯕ ꯃꯌꯨꯝꯗ ꯈꯔ ꯊꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯑꯗꯨꯃꯛ ꯄ꯭ꯔꯞ ꯂꯥꯛꯑꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯒ ꯂꯥꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯃꯉꯝ ꯑꯃ ꯏꯄꯥꯡ ꯄꯥꯡꯗꯦ꯫ "ꯏꯁ, ꯀꯩꯅꯣ, ꯑꯩꯅ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯁꯤ ꯂꯦꯡꯗꯕꯒꯨꯝ ꯇꯧꯏ꯫ ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯍꯟꯖꯤꯟ ꯑꯗꯨꯝ ꯇꯥꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯗꯅ ꯄꯥꯝꯍꯩꯕ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯃꯌꯥꯝ ꯑꯃꯅ ꯄꯤꯛ ꯊꯜꯂꯕꯅꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯄꯥꯝꯍꯩꯕ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯦ ꯍꯥꯏꯔꯒ ꯋꯥꯈꯜꯗ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯀꯤ ꯇꯨꯖꯨꯡꯕꯅ ꯄꯤꯛ ꯊꯜꯂꯛꯂꯕ ꯃꯇꯨꯡꯗ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯃꯃꯤ ꯁꯥꯃꯤꯒꯨꯝꯅ ꯏꯟꯅꯔꯛꯄꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯐꯥꯎꯔꯛꯄꯅꯤ꯫ ꯄꯥꯝꯍꯩꯕ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ
ꯊꯛ ꯊꯛ ꯅꯤꯛꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯈꯣꯡ ꯊꯥꯡꯕꯒ ꯊꯣꯛꯇꯕ ꯃꯈꯩ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯄꯥꯝꯍꯩꯕ ꯈꯔ ꯆꯠꯂꯕ ꯃꯇꯝꯗ ꯈꯣꯡꯅꯥꯡꯒꯤ ꯃꯔꯥ ꯑꯁꯤ ꯃꯍꯥꯛꯁꯨ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯑꯁꯨꯝ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯁꯥꯡꯗꯣꯔꯛꯂꯒ ꯏꯟꯅꯔꯛꯄꯅꯤ꯫ ꯄꯥꯝꯍꯩꯕꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗꯦ꯫ ꯑꯁꯨꯝꯅ ꯄꯥꯝꯍꯩꯕꯁꯨ ꯈꯣꯡꯅꯥꯡꯒꯤ ꯃꯔꯥꯁꯤꯅ ꯖꯔ ꯖꯔ ꯂꯥꯎꯅ ꯁꯥꯡꯗꯣꯔꯛꯄꯗꯣ ꯃꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯑꯃꯠꯇꯁꯨ ꯎꯗ꯭ꯔꯤꯕꯅꯤ꯫ ꯄꯥꯝꯍꯩꯕꯅ "ꯀꯩꯅꯣ ꯈꯣꯡꯅꯥꯡꯒꯤ ꯃꯔꯥ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯨꯝꯅ ꯑꯩꯒꯤ ꯏꯁꯥꯗ ꯐꯥꯎꯔꯛꯂꯤꯕꯁꯤꯅ ꯀꯔꯤ?" ꯍꯥꯏꯗꯅ ꯄꯥꯝꯍꯩꯕꯗꯣ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯖꯥꯠ ꯖꯥꯠꯀꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯒ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯄꯥꯝꯍꯩꯕ ꯃꯍꯥꯛꯁꯨ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯏꯟꯅꯔꯛꯂꯦ ꯍꯥꯏꯗꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯈꯣꯡꯅꯥꯡ ꯑꯁꯤ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃꯗ ꯁꯦꯒꯥꯏꯔꯒ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯂꯩꯔꯝꯃꯤ ꯌꯥꯝꯅ ꯅꯛꯁꯤꯟꯅ꯫ ꯄꯥꯝꯍꯩꯕ ꯃꯍꯥꯛꯀꯤ ꯃꯁꯥꯅ ꯉꯁꯥꯏ ꯃꯈꯩ ꯈꯜꯂꯨꯕ ꯋꯥꯈꯜꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯂꯩꯔꯝꯕꯗꯨꯗ ꯄꯥꯝꯍꯩꯕ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ꯫ ꯈꯣꯡꯅꯥꯡ ꯑꯁꯤꯗꯒꯤꯁꯨ ꯇꯤꯃꯨ ꯂꯩꯕꯨꯡ ꯃꯌꯥꯝ ꯑꯃ ꯐꯟ ꯐꯟ ꯆꯣꯡꯊꯣꯔꯛꯂꯒ ꯁꯕ꯭ꯔ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯈꯜꯂꯨꯕꯗ ꯃꯁꯥꯁꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ ꯄꯥꯝꯍꯩꯕ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯈꯣꯡꯅꯥꯡꯒꯤ ꯃꯔꯥ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯑꯗꯨꯃꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯃꯈꯣꯡ ꯑꯁꯤꯗ ꯈꯨꯔꯧ ꯊꯥꯡꯂꯦ꯫ ꯄꯥꯝꯍꯩꯕ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯦ "ꯀꯟꯕꯤꯌꯨ ꯀꯟꯕꯤꯌꯨ" ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯂꯕ ꯃꯇꯝꯗ ꯄꯥꯝꯍꯩꯕ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯅꯥꯟꯊꯣꯛꯂꯒ ꯆꯠꯀꯦ ꯍꯥꯏꯕ ꯐꯥꯎꯕꯗ ꯉꯝꯗ꯭ꯔꯕꯅꯤ꯫ ꯈꯣꯡꯅꯥꯡꯒꯤ ꯃꯔꯥ ꯑꯁꯤꯅ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯎꯅ ꯐꯥꯖꯤꯟꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯄꯥꯝꯍꯩꯕ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯅꯥꯟꯊꯣꯛꯂꯒ ꯆꯠꯀꯦ ꯍꯥꯏꯕ ꯐꯥꯎꯕꯗ ꯃꯈꯨꯠꯅ ꯒꯣꯔꯣ ꯒꯣꯔꯣ ꯂꯥꯎꯅ ꯈꯣꯠꯂꯒ ꯈꯥꯡꯂꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯆꯤꯡꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯥꯝꯍꯩꯕꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨ ꯍꯥꯏꯕꯗꯤ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤꯗꯨ ꯆꯞ ꯂꯥꯎꯅ ꯆꯞꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯥꯁꯤ ꯆꯞꯁꯤꯟꯈ꯭ꯔꯕ ꯃꯇꯝꯗ ꯄꯥꯝꯍꯩꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯔꯦ꯫ ꯑꯁꯨꯝꯅ ꯈꯣꯡꯅꯥꯡ ꯑꯁꯤꯁꯨ ꯂꯥꯏꯒꯤ ꯁꯛꯇꯤ ꯆꯦꯜꯂꯕ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡꯒꯤ ꯐꯥꯖꯤꯟꯐꯝ ꯑꯣꯏꯔꯤꯕ ꯈꯣꯡꯅꯥꯡ ꯑꯁꯤꯁꯨ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯁꯤ ꯐꯟ ꯐꯟ ꯆꯣꯡꯁꯤꯟꯅꯔꯒ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯄꯨꯂꯞ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯄꯥꯝꯍꯩꯕꯗꯣ ꯉꯔꯥꯡ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯅꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯤꯅꯕ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯁꯤ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯇꯥꯕꯗꯨ ꯎꯕ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯆꯤꯡꯅꯕ ꯑꯁꯨꯝ ꯍꯦꯜꯂꯛꯇꯨꯅ ꯈꯣꯡꯅꯥꯡ ꯑꯗꯣꯝꯗ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯅꯤ꯫ ꯈꯣꯡꯅꯥꯡ ꯑꯗꯣꯝꯗ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗ ꯄꯥꯝꯍꯩꯕ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯃꯊꯛꯂꯣꯝꯗ ꯊꯔꯥꯛ ꯊꯔꯥꯛ ꯌꯥꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯝꯍꯩꯕꯅ ꯊꯔꯥꯛ ꯊꯔꯥꯛ ꯌꯥꯜꯂꯒ ꯂꯩꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯤꯄꯥꯏꯅꯔꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯨ ꯏꯆꯥ, ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯃꯥꯡꯖꯧꯅꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗꯤ ꯍꯥꯏꯐꯝ ꯇꯧꯐꯝꯒ ꯑꯃꯠꯇ ꯈꯪꯗꯕ ꯃꯈꯩ ꯉꯔꯥꯡ ꯅꯍꯥꯟ ꯈꯛꯇꯗꯒꯤ ꯑꯃꯨꯛ ꯍꯧꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯃꯃꯥꯡꯗꯒꯤ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯂꯕ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯌꯥꯀꯥꯏꯔꯛꯂꯕ꯭ꯔꯥ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯋꯥ ꯃꯊꯪ ꯃꯊꯪ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯄꯥꯝꯍꯩꯕꯒꯤ ꯃꯤꯁꯤ ꯑꯁꯤ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯠꯄ ꯇꯨꯞꯄ ꯇꯧꯔꯒ ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯌꯥꯡꯈꯠꯂꯝꯂꯤꯕ꯭ꯔꯥ ꯍꯥꯏꯔꯒ ꯃꯌꯥꯝ ꯑꯁꯤ ꯋꯥ ꯃꯊꯪ ꯃꯊꯪ ꯈꯟꯅꯔꯛꯂꯦ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯍꯜ ꯑꯃꯅ "ꯑꯩꯗꯤ ꯊꯥꯏꯅꯉꯥꯏꯒꯤ ꯂꯥꯏꯁꯤꯡ ꯑꯁꯤ ꯃꯊꯤ ꯐꯣꯡꯂꯛꯄ ꯃꯥꯜꯂꯤ꯫ ꯍꯣꯏ, ꯂꯥꯏ ꯃꯊꯤ ꯐꯣꯡꯂꯛꯄ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯌꯦꯡꯕ ꯃꯇꯝꯗ ꯏꯁꯥꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤ ꯈꯨꯠꯁꯤ ꯂꯥꯛꯁꯤ ꯑꯁꯤ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯏꯁꯥꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯄꯥꯝꯍꯩꯕꯒꯤ ꯃꯃꯥꯅꯁꯨ ꯑꯣꯛ ꯈꯣꯡꯗꯅ ꯃꯁꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯀꯞꯄ ꯂꯦꯞꯇꯦ꯫ ꯄꯥꯝꯍꯩꯕꯒꯤ ꯃꯃꯥꯟꯅꯕ ꯔꯥꯖꯨ ꯑꯃꯗꯤ ꯄꯨꯟꯁꯤꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯛꯂꯦ꯫ ꯄꯥꯝꯍꯩꯕꯒꯤ ꯃꯤꯁꯤ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯔꯥꯖꯨ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯉꯛꯂꯕꯅꯤ꯫ ꯔꯥꯖꯨꯅ ꯍꯥꯏꯔꯛꯏ, "ꯁꯤꯒꯤ ꯈꯨꯠꯁꯤ ꯑꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯤꯕ? ꯑꯩꯗꯤ ꯏꯁꯥꯁꯦ ꯀꯣꯛꯄꯨ ꯉꯥꯎꯔꯦꯗ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯔꯥꯖꯨꯅ, "ꯑꯗꯨꯅꯤ, ꯃꯁꯤꯒꯤ ꯈꯨꯠꯁꯤ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ? ꯑꯩꯗꯤ ꯏꯁꯥꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯂꯥꯏꯃꯟ ꯀꯥꯡꯂꯦ꯫ ꯉꯔꯥꯡ ꯅꯍꯥꯟꯗ ꯅꯠꯇ꯭ꯔ ꯏꯕꯥꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯂꯥꯛꯈꯤꯕꯗꯣ? ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯁꯤꯗꯤ?" ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯁꯨꯁꯥ, ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ
ꯂꯩꯀꯥꯏꯁꯤ ꯑꯋꯥꯐꯝꯁꯨ ꯁꯣꯏꯗꯅ ꯇꯥꯔꯛꯄ ꯌꯥꯅ ꯂꯩ ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯏꯕꯣꯆꯧꯕꯁꯤꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯍꯩꯇꯦ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩ ꯑꯈꯪ ꯑꯍꯩ ꯃꯥꯏꯕꯁꯤꯡ ꯑꯁꯤꯁꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯂꯩꯕ ꯇꯥꯔꯕꯁꯨ ꯈꯔ ꯇꯥꯡꯅ ꯊꯥꯏꯅꯉꯩꯒꯤ ꯃꯇꯝꯒꯨꯝꯅ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯂꯧꯊꯔꯁꯤ ꯑꯗꯨꯒ ꯃꯊꯧ ꯃꯉꯝꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯂꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯗꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯥꯝꯍꯩꯕꯒꯤꯗꯣ ꯂꯧꯊꯣꯔꯛꯂꯦ ꯑꯁꯨꯝꯅ ꯄꯥꯝꯍꯩꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯂꯧꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯊꯧ ꯃꯉꯝ ꯇꯧꯕ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯈꯔ ꯀꯤꯅꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯀꯤꯕ ꯍꯦꯟꯃꯜꯂꯛꯄꯅꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯀꯥꯟꯇ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯅ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯅꯕ ꯍꯥꯏꯗꯅ ꯁꯟ ꯒꯥꯔꯤ ꯑꯃꯗ ꯊꯧꯅꯕ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯌꯨꯝꯊꯪꯅꯕꯗꯨꯗ ꯁꯟ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯍꯥꯛꯀꯤ ꯁꯥꯒꯩꯒꯤ ꯃꯆꯥꯁꯤꯡ ꯊꯣꯛꯄꯅꯤ ꯀꯥꯟꯇꯒꯤ ꯃꯆꯥꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯗꯨꯅ ꯀꯀꯥ ꯆꯠꯄꯨꯗꯤ ꯆꯠꯁꯤ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯑꯗꯨꯕꯨ ꯕꯖꯥꯔ ꯌꯧꯕ ꯃꯇꯝꯗ ꯒꯥꯔꯤ ꯑꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯧꯅꯗꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕ ꯐꯥꯎꯕ ꯁꯟ ꯒꯥꯔꯤ ꯑꯁꯤꯗ ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯆꯠꯁꯤ ꯑꯩ ꯏꯁꯥꯁꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯗ꯭ꯔꯤꯉꯩꯗ ꯁꯤꯕꯅ ꯍꯥꯟꯕ ꯇꯥꯔꯤ ꯏꯕꯨꯡꯉꯣ ꯁꯟ ꯒꯥꯔꯤ ꯑꯁꯤ ꯅꯪꯅꯁꯨ ꯈꯔ ꯊꯧꯕ ꯍꯩꯕꯅꯤꯅ ꯆꯠꯁꯤ ꯍꯥꯏꯔꯒ ꯁꯟ ꯒꯥꯔꯤꯗꯣ ꯄ꯭ꯔꯞ ꯀꯥꯈꯠꯅꯔꯦ ꯀꯥꯟꯇꯁꯨ ꯃꯁꯥꯁꯤ ꯏꯪꯕꯒ ꯀꯔꯤꯒ ꯁꯟ ꯒꯥꯔꯤꯗꯣ ꯑꯗꯨꯝ ꯇꯣꯡꯂꯒ ꯃꯆꯥꯅꯨꯄꯤ ꯂꯛꯁꯃꯤꯅ ꯁꯦꯟꯅꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯨꯃꯥꯔꯤꯁꯨ ꯑꯗꯨꯃꯛ ꯁꯦꯟꯅꯗꯨꯅ ꯂꯩ ꯀꯨꯃꯥꯔꯤꯅ ꯅꯪꯒꯤ ꯅꯁꯥꯗꯣ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯅꯕꯨꯛꯇꯣ ꯂꯦꯡꯒꯦ ꯊꯤꯜꯂꯦ ꯍꯥꯏꯔꯤꯕꯗꯣ ꯀꯌꯥꯝ ꯅꯥꯔꯤꯕꯅꯣ ꯄꯨꯛ ꯑꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯥꯔꯦ ꯍꯥꯏꯗꯤ ꯏꯁꯥꯁꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕꯅꯤ ꯏꯁꯥꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯐꯔꯦꯁꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕ ꯃꯇꯝꯗ ꯐꯔꯅꯤꯁꯦ ꯑꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯂꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯈꯣꯡꯅꯥꯡ ꯂꯩꯔꯤꯕ ꯃꯥꯏꯀꯩꯁꯣꯝꯁꯦ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯁꯟ ꯑꯅꯤꯁꯤ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯔꯛꯇꯦ ꯀꯩꯅꯣ ꯁꯟ ꯒꯥꯔꯤꯁꯤ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯗꯦꯅ ꯀꯀꯥ ꯁꯟ ꯒꯥꯔꯤꯁꯤ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯗꯦ ꯁꯟꯗꯣ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯑꯩꯁꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯄꯨꯛ ꯑꯁꯤ ꯅꯥꯔꯛꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤꯅꯦ ꯑꯩꯁꯨ ꯏꯁꯥꯁꯤ ꯉꯝꯗꯕꯅ ꯏꯁꯥꯁꯤ ꯐꯤꯔꯦ ꯍꯥꯏꯔꯛꯂꯦ ꯁꯟ ꯒꯥꯔꯤꯗꯣ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧ ꯏꯁꯥꯁꯤ ꯂꯦꯡꯕ ꯊꯤꯟꯕ ꯇꯧꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯅ ꯁꯟ ꯒꯥꯔꯤꯗꯣ ꯅꯝꯗꯅ ꯆꯠꯅꯕ ꯍꯥꯏꯗꯅ ꯇꯧꯕ ꯃꯇꯝꯗ ꯁꯟꯁꯤꯡ ꯑꯁꯤ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯔꯛꯇꯔꯦ ꯑꯗꯨꯕꯨ ꯀꯥꯟꯇꯒꯤ ꯃꯁꯥꯁꯤꯡ ꯊꯣꯛꯄꯗꯨ ꯃꯈꯥꯗ ꯄ꯭ꯔꯞ ꯀꯨꯝꯊꯔꯕ ꯃꯇꯝꯗ ꯁꯟ ꯑꯁꯤ ꯆꯤꯡꯗꯨꯅ ꯆꯠꯂꯤ ꯁꯟ ꯑꯗꯨꯁꯨ ꯃꯄꯨꯅ ꯆꯤꯡꯂꯕꯅꯤꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯑꯁꯨꯝꯅ ꯆꯤꯡꯗꯨꯅ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯍꯧꯗꯨꯅ ꯂꯩꯔꯤꯕ ꯆꯥꯎꯈ꯭ꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯣ ꯃꯁꯥ ꯃꯊꯟꯇ ꯅꯨꯡꯁꯤꯠ ꯑꯃꯠꯇ ꯁꯤꯠꯇꯕꯤꯗ ꯐꯦꯔꯦ ꯂꯥꯎꯅ ꯂꯦꯡꯕ ꯍꯧꯔꯛꯂꯦ ꯎꯁꯥꯁꯤꯡ ꯑꯁꯤ ꯂꯦꯡꯕ ꯍꯧꯔꯛꯂꯦ ꯃꯀꯥ ꯐꯜꯅ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯂꯛꯁꯃꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯤꯔꯛꯂꯦ ꯍꯥꯟꯅ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯕ ꯃꯇꯝꯗ ꯂꯛꯁꯃꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯍꯟꯖꯤꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯑꯀꯤꯕ ꯃꯌꯥꯝ ꯑꯃ ꯐꯥꯎꯔꯛꯂꯦ ꯀꯨꯃꯥꯔꯤꯅ ꯏꯕꯦꯝꯃ ꯌꯦꯡꯉꯨꯅꯨ ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯌꯦꯡꯉꯨꯅꯨ ꯈꯣꯡꯅꯥꯡ ꯑꯁꯤ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯔꯕꯅꯤ ꯏꯃꯥ ꯑꯩꯗꯤ ꯏꯁꯥꯁꯤ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯈꯣꯡꯅꯥꯡ ꯑꯁꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯀꯩꯅꯣ ꯈꯔꯁꯨ ꯍꯥꯏꯅꯔꯤꯕꯅꯤ ꯏꯕꯨꯡꯉꯣ ꯀꯥꯈꯠꯂꯣ ꯅꯪꯁꯨ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯑꯁꯤ ꯍꯥꯏꯔꯒ ꯀꯥꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯟ ꯒꯥꯔꯤꯒꯤ ꯍꯦꯛ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯃꯄꯥꯜꯋꯥꯏꯗꯨꯗ ꯌꯥꯝꯅ ꯀꯤꯔꯕ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯄꯔꯦꯡ ꯁꯥꯡꯅ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯏ ꯃꯁꯝ ꯃꯅꯥ ꯏꯊꯥ ꯊꯥꯗꯣꯛꯂꯒ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯈꯣꯏꯒꯤ ꯃꯁꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯦ ꯑꯍꯥꯟꯕꯗ ꯁꯟ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯍꯥꯗꯨꯅ ꯎꯔꯛꯄꯅꯤ ꯃꯗꯨ ꯎꯔꯛꯄꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯌꯦꯡꯂꯨꯕꯅꯤ ꯀꯨꯃꯥꯔꯤ ꯑꯃꯗꯤ ꯂꯛꯁꯃꯤ ꯀꯥꯟꯇ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯐꯨꯜ ꯑꯣꯏꯅ ꯄꯥꯏꯔꯒ ꯆꯠꯈꯤꯕꯗꯨ ꯎꯔꯛꯄꯅꯤ ꯃꯗꯨ ꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯛꯂꯛꯄꯅꯤ
ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ꯫ ꯁꯟ ꯒꯥꯔꯤ ꯑꯁꯤꯁꯨ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯍꯥꯏꯗꯅ ꯆꯩ ꯐꯨꯔꯒ ꯁꯟ ꯑꯁꯤ ꯆꯠꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯁꯟ ꯒꯥꯔꯤꯁꯤ ꯆꯠꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯃꯁꯥꯁꯦ ꯈꯔ ꯍꯔꯥꯎꯔꯦ꯫ ꯅꯨꯃꯤꯠꯇꯣ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯁꯨ ꯑꯣꯏ꯫ ꯏꯕꯨꯡꯉꯣ, ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ꯫ ꯑꯩꯒꯤ ꯏꯁꯥꯁꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕ ꯉꯝꯂꯣꯏꯗꯧꯔꯤꯕ꯭ꯔꯥ? ꯏꯁꯥꯁꯤ ꯂꯩꯇꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯟ ꯒꯥꯔꯤ ꯑꯁꯤꯁꯨ ꯈꯔ ꯊꯨꯅ ꯊꯧꯅꯕ ꯍꯥꯏꯗꯅ ꯖꯔ ꯊꯧꯕ ꯍꯧꯔꯛꯄ ꯃꯇꯝꯗꯅꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯒ ꯁꯟ ꯒꯥꯔꯤ ꯑꯁꯤꯗ ꯄꯜꯂꯒ ꯂꯥꯛꯄꯒꯨꯝ, ꯍꯥꯏꯕꯗꯤ ꯁꯟ ꯒꯥꯔꯤꯒꯤ ꯌꯦꯠ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯆꯀꯥꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯐꯥꯕꯒꯨꯝꯅ ꯆꯀꯥ ꯑꯁꯤ ꯆꯠꯂꯛꯇ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯍꯥꯏꯕꯗꯤ ꯀꯥꯟꯇꯒꯤ ꯃꯁꯥ ꯁꯤꯡꯊꯣꯛꯄ ꯅꯨꯄꯥ ꯑꯗꯨꯅ, "ꯏꯁ, ꯀꯔꯤꯅꯣꯗ, ꯁꯟ ꯒꯥꯔꯤꯁꯤꯕꯨ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯤꯕꯁꯤꯕꯨ?" ꯑꯁꯤ ꯍꯥꯏꯔꯒ ꯀꯨꯝꯊꯔꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤ ꯃꯈꯨꯠ ꯑꯣꯏꯅ ꯇꯧꯕ, ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯕ ꯆꯥꯎꯔꯕ ꯈꯨꯠ ꯑꯃꯅ ꯁꯟ ꯒꯥꯔꯤ ꯆꯀꯥꯗꯣ ꯃꯁꯥꯗꯤ ꯑꯃꯠꯇ ꯌꯥꯎꯗꯕꯤꯗ ꯃꯈꯨꯠ ꯈꯛꯇꯃꯛ ꯐꯥꯔꯒ ꯊꯝꯂꯤ꯫ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ "ꯏꯁ, ꯀꯔꯤꯅꯣꯗ, ꯁꯟ ꯒꯥꯔꯤ ꯆꯀꯥ ꯑꯁꯤꯗ ꯐꯥꯔꯒ ꯊꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯁꯤꯕꯨ?" ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯤꯜꯗ ꯀꯩꯅꯣ ꯈꯔꯁꯨ ꯁꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤ, ꯍꯥꯏꯕꯗꯤ ꯂꯛꯁꯃꯤ ꯑꯃꯗꯤ ꯀꯨꯃꯥꯔꯤꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ꯫ ꯃꯈꯨꯠ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤ ꯂꯩꯔꯝꯂꯒ ꯑꯃꯨꯛ ꯇꯥꯞ ꯂꯥꯎꯅ ꯁꯟ ꯒꯥꯔꯤ ꯆꯀꯥ ꯑꯗꯨ ꯊꯥꯗꯣꯔꯛꯂꯒ ꯁꯟ ꯒꯥꯔꯤꯗꯣ ꯒꯣꯔꯣꯡ ꯆꯦꯜꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯀꯤꯅ ꯄ꯭ꯔꯞ ꯀꯥꯈꯠꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯀꯥꯟꯇ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯀꯥꯟꯇ ꯂꯩꯔꯝꯗꯕꯁꯤꯗ ꯏꯉꯥꯎ ꯉꯥꯎꯅ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯒ ꯂꯩꯔꯒ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯀꯥꯟꯇ ꯑꯗꯨ ꯈꯣꯡꯅꯥꯡ ꯃꯅꯥꯛ ꯇꯝꯅ ꯍꯣꯏꯅꯦ ꯃꯥꯏꯅꯦ ꯍꯥꯏꯗꯕ ꯃꯈꯩ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯠꯂꯒ ꯂꯩꯔꯝꯕꯗꯨꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯀꯥꯟꯇꯒꯤ ꯃꯁꯥꯁꯤ ꯐꯥꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯀꯥꯟꯇꯒꯤ ꯃꯁꯥꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯁꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯍꯥꯏꯕꯗꯤ ꯁꯛꯎꯗ꯭ꯔꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯀꯥꯟꯇꯒꯤ ꯃꯁꯥꯁꯤ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯒ ꯂꯩꯈꯤꯕꯒꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯔꯦ꯫ ꯀꯥꯟꯇꯒꯤ ꯃꯁꯥ ꯁꯤꯡꯊꯣꯛꯄ ꯅꯨꯄꯥꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ "ꯀꯀꯥ, ꯁꯦ ꯀꯀꯥ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯣꯁꯤ, ꯀꯀꯥ." ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯅꯣꯛꯇꯅ ꯈꯦꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯀꯥꯟꯇꯗꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯈꯩ ꯑꯗꯨꯝ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯄꯒꯨꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯗꯨꯃꯛ ꯆꯠꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯠꯅ ꯀꯥꯟꯇꯗꯣ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯂꯤ ꯍꯥꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯗꯕ ꯃꯈꯩ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯃꯍꯥꯛꯀꯤ ꯑꯅꯥꯕꯗꯨꯁꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈꯤꯕꯒꯨꯝ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯛꯁꯃꯤꯅꯁꯨ ꯕꯕꯥ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯀꯥꯟꯇꯒꯤ ꯃꯁꯥꯁꯦ ꯁꯣꯛꯀꯦ ꯍꯥꯏꯗꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯁꯥ ꯁꯣꯛꯀꯦ ꯍꯥꯏꯗꯅ ꯇꯧꯕ ꯃꯇꯝꯗ ꯁꯣꯛꯄꯗꯤ ꯑꯃꯠꯇ ꯉꯝꯂꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏꯒꯤ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯁꯥꯁꯤ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯣꯝ ꯇꯝꯅ ꯆꯪꯕ ꯌꯥꯗ꯭ꯔꯦ꯫ ꯀꯥꯟꯇꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯈꯣꯡꯅꯥꯡ ꯑꯗꯨ ꯇꯝꯅ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯥꯟꯇꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯦ ꯈꯣꯡꯅꯥꯡ ꯃꯅꯥꯛ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ, ꯍꯥꯏꯕꯗꯤ ꯈꯅꯛ ꯅꯛꯁꯤꯜꯂꯒ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯅꯥꯡꯒꯤ ꯃꯍꯥꯛꯀꯤ ꯃꯔꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯔꯤ ꯂꯣꯏꯅ ꯑꯍꯤꯡꯕ ꯑꯃꯒꯤ ꯖꯤꯕꯒꯨꯝꯅ ꯂꯤꯈꯠꯂꯛꯂꯕ ꯃꯇꯝꯗ ꯀꯥꯟꯇꯒꯤ ꯃꯍꯥꯛꯀꯤ ꯈꯨꯖꯦꯡ ꯑꯁꯤ ꯇꯥꯞ ꯂꯥꯎꯅ ꯌꯦꯠꯁꯤꯜꯂꯒ ꯈꯪꯆꯤꯡ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯁꯥꯗꯨꯗ, ꯍꯥꯏꯕꯗꯤ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯁꯥꯗꯨꯗ ꯀꯥꯟꯇꯒꯤ ꯃꯀꯣꯛ ꯑꯁꯤ ꯈꯪꯁꯨ ꯁꯨꯖꯜꯂꯤ꯫ ꯀꯥꯟꯇ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯀꯣꯛꯇ ꯏ ꯆꯪꯂꯒ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯀꯥꯟꯇ ꯁꯤꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯈꯦꯜ ꯂꯥꯡꯗꯨꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯔꯦ꯫ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯀꯥꯟꯇꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯋꯥꯏꯗꯨꯗ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯒ ꯀꯥꯟꯇꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯊꯥꯡꯒꯠꯂꯒ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯄꯥꯝꯍꯩꯕꯅ ꯁꯤꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯃꯁꯥꯁꯤ ꯊꯧꯔꯤ ꯑꯣꯏꯅ ꯌꯥꯡꯈꯠꯂꯒ ꯈꯣꯡꯅꯥꯡꯒꯤ ꯇꯥꯔꯛꯂꯤꯕ ꯃꯔꯥ ꯃꯆꯥꯁꯤꯡ ꯎꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯌꯥꯡꯈꯠꯇꯨꯅ ꯊꯅꯝꯂꯦ꯫ ꯑꯁꯨꯝꯅ ꯊꯅꯝꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯀꯤꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯆꯦꯟꯗꯨꯅ ꯀꯧꯊꯣꯛꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯀꯞꯇꯅ ꯀꯧꯊꯣꯛꯂꯛꯂꯦ꯫ ꯂꯛꯁꯃꯤ ꯑꯃꯗꯤ ꯀꯨꯃꯥꯔꯤꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯊꯋꯥꯏꯁꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯀꯞꯇꯅ ꯀꯧꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯣꯛꯅꯔꯛꯂꯕ ꯃꯇꯝꯗ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯅ ꯍꯪꯂꯨꯕꯗ
ꯂꯩꯔꯤꯕ ꯀꯥꯟꯇꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯌꯦꯡꯕ ꯃꯇꯝꯗ ꯑꯀꯤꯕ ꯐꯥꯎꯔꯦ꯫ ꯏꯁ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ? ꯉꯁꯥꯏ ꯃꯈꯩ ꯊꯣꯛꯏꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯂꯣꯏꯅ ꯀꯤꯅꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅ ꯀꯣꯏꯁꯤꯜꯂꯤ꯫ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯁꯥꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯆꯪꯁꯤꯟꯕꯗ ꯃꯌꯥꯝ ꯑꯁꯤ ꯀꯤꯅꯔꯕꯅꯤ꯫ ꯅꯣꯡ ꯑꯁꯤꯁꯨ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯔꯛꯂꯒ ꯅꯣꯡ ꯑꯁꯤ ꯑꯈꯥꯛ ꯍꯦꯛꯇ ꯂꯣꯏꯅꯔꯛꯂꯒ ꯅꯣꯡ ꯑꯁꯤ ꯆꯨꯊꯔꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯑꯁꯤ ꯆꯨꯔꯛꯄ ꯃꯇꯝꯗ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯁꯥꯁꯤ ꯂꯦꯡꯕꯒꯨꯝꯅ ꯇꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯍꯦꯛꯇ ꯃꯌꯥꯝ ꯑꯁꯤ ꯄꯨꯛꯅꯤꯡ ꯅꯤꯟꯕ ꯃꯈꯩ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯃꯌꯥꯝ ꯑꯁꯤꯁꯨ ꯀꯤꯅꯔꯦ꯫ ꯑꯗꯨꯕꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯗꯤ ꯂꯧꯊꯣꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯏ, ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯗꯤ ꯂꯧꯊꯣꯛꯇꯕꯁꯨ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯍꯤꯡ ꯂꯦꯜꯂꯒ ꯊꯝꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯁꯥ ꯅꯈꯣꯏ ꯈꯔ ꯇꯧꯔꯒ ꯃꯩ ꯑꯁꯦꯡꯕ ꯑꯃ ꯊꯥꯜꯂꯒ ꯆꯪꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯏꯄꯨ, ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯨꯕ ꯍꯥꯏꯕꯁꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯃꯩ ꯑꯁꯦꯡꯕ ꯆꯨꯈꯠꯄꯗꯨ ꯌꯦꯡꯉꯨ, ꯇꯥꯔꯛꯏꯕ ꯅꯣꯡ ꯑꯁꯤꯅ ꯀꯃꯥꯏꯅ ꯌꯥꯒꯗꯧꯔꯤꯕꯅꯣ ꯏꯄꯨ? ꯍꯥꯏ꯫ ꯅꯣꯡ ꯑꯁꯤ ꯆꯨꯕ ꯍꯦꯛ ꯂꯦꯞꯈꯤꯕꯒ ꯈꯨꯠꯇ ꯃꯩꯔꯥ ꯑꯃꯃꯝ ꯄꯥꯏꯅꯔꯒ ꯑꯩꯈꯣꯏꯁꯨ ꯀꯅꯥ ꯀꯅꯥꯗꯒꯤꯅꯣ ꯈꯔ ꯄꯨꯊꯣꯔꯛꯂꯒ ꯁꯤꯒꯤ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯂꯧꯊꯣꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯑꯍꯤꯡ ꯂꯦꯜꯂꯒ ꯊꯝꯂꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯔꯛ ꯇꯥꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯇꯧꯔꯝꯂꯤꯕ ꯁꯕꯗ꯭ꯔ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯆꯞ ꯍꯦꯛꯇ ꯂꯦꯞꯈ꯭ꯔꯦ꯫ ꯁꯕꯗ꯭ꯔ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯦꯞꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯩꯅꯝ ꯈꯔ ꯄꯨꯊꯣꯔꯛꯂꯕ ꯃꯇꯝ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯂꯧꯊꯣꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯧꯊꯣꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯊꯧ ꯃꯉꯝ ꯑꯗꯨ ꯅꯣꯡꯉꯥꯜꯂꯛꯂꯒ ꯄꯥꯡꯊꯣꯛꯂꯁꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯅꯔꯦ꯫ ꯁꯤꯔꯤꯕ ꯃꯤꯁꯤ ꯑꯁꯤ ꯂꯛꯁꯃꯤ ꯑꯃꯗꯤ ꯀꯨꯃꯥꯔꯤ ꯑꯃꯗꯤ ꯀꯥꯟꯇꯒꯤ ꯃꯁꯥꯁꯤꯡ ꯊꯣꯛꯄ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯃꯁꯥꯁꯤꯡ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯍꯥꯠꯇꯣꯛꯈꯤꯕꯗꯨꯗ ꯃꯈꯣꯏꯁꯨ ꯀꯤꯊꯤ-ꯀꯤꯔꯨꯝ ꯇꯧꯔꯕꯅꯤ꯫ ꯁꯤꯔꯤꯕ ꯈꯨꯠꯁꯤ ꯑꯁꯤꯁꯨ ꯂꯩꯀꯥꯏꯅ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯄ꯭ꯔꯞ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯀꯞꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯥꯕ ꯐꯅꯕ ꯍꯥꯏꯗꯅ ꯃꯈꯣꯏꯁꯤ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯄꯨꯔꯛꯄꯁꯤꯗ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤ꯫ ꯂꯛꯁꯃꯤꯁꯨ ꯌꯥꯝꯅ ꯀꯞꯄꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯀꯟꯕ ꯉꯝꯗꯅ ꯃꯄꯥꯁꯤ ꯂꯩꯈꯤꯗꯕꯗꯨꯗ ꯂꯛꯁꯃꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯣꯛ ꯈꯣꯡꯗꯨꯅ ꯀꯞꯄꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯍꯤꯞꯍꯜꯂꯒ ꯊꯝꯃꯤ꯫ ꯅꯣꯡꯉꯥꯟꯕ ꯐꯥꯎ ꯊꯝꯂꯤ꯫ ꯅꯣꯡꯉꯥꯟꯊꯣꯔꯛꯂꯕ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯧꯔꯒ ꯃꯊꯧ ꯃꯉꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯄꯥꯡꯊꯣꯛꯄ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯈꯣꯡꯅꯥꯡꯒꯤ ꯃꯄꯥ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯠꯄꯗ ꯍꯦꯛ ꯁꯤꯕꯁꯤ ꯍꯧꯔꯛꯂꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯈꯣꯡꯅꯥꯡ ꯑꯁꯤ ꯑꯃꯨꯛꯇꯪꯗꯤ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯔꯒ ꯃꯁꯤꯒꯤ ꯈꯣꯡꯅꯥꯡ ꯑꯁꯤ ꯀꯛꯊꯠꯄ꯭ꯔꯥ, ꯂꯥꯏ ꯈꯨꯔꯝꯂꯒ ꯂꯣꯏꯁꯤꯟꯕ꯭ꯔꯥ, ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯃꯥꯏꯕ ꯏꯕꯣꯆꯧꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯩꯅ ꯍꯥꯠꯇꯣꯛꯂꯒ ꯁꯤꯖꯤꯟꯅꯔꯤꯕ ꯊꯋꯥꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯁꯤꯡꯗꯤ ꯐꯅ ꯌꯥꯝꯂꯦꯁꯦ꯫ ꯍꯥꯟꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯀꯥꯎꯊꯣꯛꯇꯅ ꯑꯩꯅ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯃꯈꯣꯏꯅ ꯌꯦꯡꯍꯟꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤ ꯇꯧꯗꯅꯕ ꯑꯩꯁꯨ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯀꯣꯛ ꯑꯁꯤ ꯂꯩꯈꯥꯏꯅꯕ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯗꯨꯅ ꯈꯣꯡꯅꯥꯡ ꯑꯁꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯁꯨ ꯂꯥꯏ ꯑꯁꯤ ꯃꯈꯣꯏ ꯃꯁꯥꯁꯤꯡ ꯑꯁꯤꯗ ꯃꯀꯣꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯋꯥꯈꯜ ꯑꯃꯗ ꯍꯣꯡꯍꯟꯗꯨꯅ ꯑꯩꯁꯤ ꯇꯧꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯈꯨꯜꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯩꯅꯣ ꯈꯔ ꯇꯥꯟꯅꯔꯒ ꯃꯈꯣꯏꯁꯨ ꯂꯥꯏ ꯈꯨꯔꯝꯁꯤ ꯍꯥꯏꯗꯅ ꯍꯣꯠꯅꯔꯝꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯃꯥꯏꯕ ꯏꯕꯣꯆꯧꯕꯅ ꯑꯁꯣꯝꯗꯒꯤ ꯊꯃꯥꯏꯔꯛꯂꯕ ꯃꯇꯝꯗ ꯋꯥꯈꯜꯗꯤ ꯈꯔ ꯍꯣꯡꯅꯔꯦ꯫ ꯑꯗꯨꯕꯨ ꯔꯥꯖꯨ ꯑꯃꯗꯤ ꯄꯨꯟꯁꯤꯕ ꯋꯥꯈꯜ ꯀꯩꯁꯨ ꯍꯣꯡꯕ ꯂꯩꯇꯦ꯫ ꯍꯟꯗꯛ ꯃꯔꯛ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯁꯨ ꯑꯇꯣꯞꯄ ꯈꯨꯜꯗ ꯆꯠꯂꯒ ꯃꯥꯏꯕ ꯑꯃꯗ ꯋꯥꯀꯠꯂꯨꯁꯤ ꯍꯥꯏꯗꯅ ꯃꯥꯏꯕ ꯑꯃ ꯀꯣꯏꯊꯤ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯕ ꯃꯇꯝꯗ ꯀꯣꯟꯅꯊꯪꯗ ꯑꯃꯥꯏꯕ ꯁꯩꯇꯁꯤꯡ ꯐꯪꯂꯦ꯫ ꯑꯃꯥꯏꯕ ꯁꯩꯇꯁꯤꯡꯅ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗꯤ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯏ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯇꯧꯔꯦ꯫ ꯃꯐꯝ ꯖꯒꯥꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯠꯅꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯃꯐꯝ ꯖꯒꯥꯁꯤ ꯊꯥꯏꯅꯉꯩꯗꯒꯤꯁꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯩꯅꯣ ꯈꯔꯁꯨ ꯁꯥꯟꯅꯔꯛꯄ ꯈꯛꯇꯁꯨ ꯅꯠꯇꯅ ꯃꯐꯝ ꯖꯒꯥꯁꯤ ꯑꯩꯅ ꯁꯨꯝ ꯆꯥꯎꯔꯛꯄ ꯌꯦꯡꯕ ꯃꯇꯝꯗ
ꯑꯃꯨꯛꯀꯁꯨ ꯏꯅꯧ ꯅꯧꯅ ꯍꯥꯟꯅ ꯁꯥꯟꯅꯈꯤꯕ ꯂꯥꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯥꯎꯊꯣꯛꯂꯒ ꯁꯥꯟꯅꯕ ꯃꯤꯁꯣꯏꯗꯃꯛ ꯌꯥꯎꯔꯤ꯫ ꯃꯌꯥꯝ ꯑꯁꯤ ꯏꯉꯛ ꯉꯛꯂꯦ꯫ ꯄꯨꯟꯁꯤꯕꯅ ꯑꯣꯖꯥ ꯃꯇꯧ ꯀꯔꯝꯅ? ꯅꯈꯣꯏꯒꯤ ꯂꯥꯏ ꯑꯁꯤ ꯁꯥꯟꯅꯔꯤꯕ ꯀꯥꯎꯊꯣꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯏꯕꯣꯆꯧꯕ ꯀꯧꯏ꯫ ꯅꯈꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ꯭ꯔꯥ? ꯈꯔ ꯅꯍꯥꯅꯤ꯫ ꯏꯕꯣꯆꯧꯕ ꯄꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯔꯥꯖꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ꯫ ꯂꯩ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯁꯥꯟꯅꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯁꯥꯟꯅꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯑꯃꯥꯏꯕ ꯑꯃ ꯊꯤꯔꯒ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯅ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯊꯃꯥꯏꯈ꯭ꯔꯕꯅꯤꯅ ꯃꯁꯥ ꯃꯁꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯥꯎꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯅꯁꯥꯗ ꯁꯤꯔꯤꯕ ꯖꯟꯇ꯭ꯔꯁꯤꯡ ꯑꯁꯤꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯈꯣꯏꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯠꯂꯨ, ꯅꯈꯣꯏ ꯑꯅꯤꯅ ꯅꯠꯇ꯭ꯔꯒꯗꯤ ꯂꯩꯀꯥꯏꯗꯨ ꯀꯟꯅꯤꯡꯉꯥꯏ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯆꯠꯂꯨ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯔꯛꯄꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯣꯏꯅ ꯍꯥꯏꯔꯦ꯫ ꯑꯃꯥꯏꯕ ꯏꯕꯣꯆꯧꯕꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯂꯞ ꯂꯥꯛꯂꯕ ꯃꯇꯝꯗ ꯃꯥꯏꯕ ꯏꯕꯣꯆꯧꯕꯒꯤ ꯃꯌꯨꯝꯗ ꯊꯤꯕ ꯍꯨꯝꯕ ꯇꯧꯕ ꯃꯇꯝꯗ ꯊꯣꯛꯏꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯂꯦ꯫ ꯃꯥꯏꯕ ꯏꯕꯣꯆꯧꯕꯁꯨ ꯑꯩꯅ ꯅꯠꯇꯦ ꯍꯥꯏꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯆꯪꯂꯒ ꯐꯨꯕ ꯆꯩꯕ ꯇꯧꯕ ꯃꯇꯝꯗ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯍꯥꯟ ꯃꯈꯩꯅ ꯑꯩꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ, ꯑꯩꯅ ꯇꯧꯈꯤꯕ ꯂꯩꯇꯦ ꯍꯥꯏꯗꯅ ꯅꯪꯅ ꯆꯦꯟꯕ ꯇꯥꯏꯅꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗꯅ ꯀꯔꯤꯒꯤ ꯆꯦꯜꯂꯤꯕ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯏꯕꯣꯆꯧꯕꯅ ꯃꯌꯥꯝ ꯍꯣꯏ ꯑꯩꯅ ꯇꯧꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯌꯥꯝꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯀꯔꯤꯒꯤ ꯉꯥꯛꯄꯤꯕ? ꯅꯍꯥꯟ ꯃꯈꯩꯅ ꯀꯔꯤꯒꯤ? ꯑꯩꯗꯤ ꯌꯦꯡꯕ ꯍꯩꯔꯣꯏ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯈꯣꯞ ꯄꯨꯊꯣꯔꯛꯂꯕ ꯃꯇꯝꯗ ꯃꯥꯏꯕ ꯏꯕꯣꯆꯧꯕꯁꯤ ꯃꯥꯏꯕ ꯏꯕꯣꯆꯧꯕꯒꯤ ꯃꯊꯨꯟꯗ ꯀꯟꯊꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯏꯕ ꯏꯕꯣꯆꯧꯕꯁꯨ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯑꯗꯨꯒ ꯁꯥꯟꯅꯔꯝꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯍꯥꯏꯗꯅ ꯃꯥꯏꯕ ꯏꯕꯣꯆꯧꯕꯁꯨ ꯌꯥꯍꯜꯂꯦ꯫ ꯃꯥꯏꯕ ꯏꯕꯣꯆꯧꯕꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯃꯌꯥꯝ ꯑꯁꯤ ꯍꯥꯟꯅ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯔꯦ꯫ ꯑꯗꯨꯒ ꯃꯥꯏꯕ ꯏꯕꯣꯆꯧꯕꯁꯨ ꯅꯪ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯃꯇꯝꯗ ꯑꯃꯥꯏꯕ ꯏꯕꯣꯆꯧꯕ ꯈꯨꯜ ꯑꯁꯤꯗ ꯂꯩꯇ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯕꯤ ꯁꯣꯔꯣꯛ ꯁꯦꯝꯂꯛꯄ, ꯒꯥꯔꯤ ꯃꯔꯥꯡ ꯀꯥꯏꯅ ꯆꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤ ꯀꯛꯊꯠꯂꯒ ꯃꯈꯣꯏꯁꯨ ꯂꯩꯀꯥꯏꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯍꯥꯟꯅ ꯍꯧꯔꯝꯕ ꯈꯣꯡꯅꯥꯡ ꯑꯁꯤ ꯀꯛꯊꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯕꯅꯤꯅ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫